Tharam tabiri basing boneramla thangjamna taram nokjari koknona kurumjari. Chandoksari ba tharam live phone program. Tharam asida sizinajari ba mobile number 7005707808. Hairiba number asida call tawbiduna. Apam isay kanbay kudong chaba wahong radio gi maike degi thamjari amuk dangana ning singjagi 7005707808 hairiba number asida call to widuna adongi apam isay kanbay kudong chaba wahong radio gi maike degi thamjari ngasigi ahanba caller si yingmina si hello taram nok jani ming lai from high view ming lai from high view Yapap kurum makadagi zanjay konsa. Sir Saranjoy taram nokjari kari sai khan bi gadoi no. Hello. Hello. Kari ming kari kau bi bage. I ngau bi konsam. Kari sai khan bi gadoi no. Now boy sai kari. Nigi masanong CB do ta habage. Now boygi say migi masanong CB. Kana tamin nagadoy no. Koigi imong manong koigi imo isa no pa Piananda. Isa no pa to Manandra Mau Lakshmi at Diamond Senen Wang Senen the Tavi Puna Maka Tamina. Tagajari say kudol tamzagi mayam puna tamina si. Macha nung sibi o nung sibi Migi macha nung sibi o nung sibi Thamoy masakhang biro ing natap na thangliba khom thang na Nung si mai kai pang lasi Pantung tamna sadlasi Migi macha nung sibi o nung sibi Sanu lakning ba yek na ting khang kaya shu aremba ni pumnama nung shivagi mafamda lepliva khong phang sai leng la roi dra upalni naning tam na yet piro Uri oina nahak na Migi macha nung sibi o nung sibi Manglan manglingai ai ginakta nairingai di tiếng tho haloi kai dau nung yom sin kraba kayom ni jet na pun bali pun ni nangi ai ginung siva nong dam bagi khudol ni
maca nungsibi o nungsibi Thamoy masakhang biro Ingna tapna thangliba khong thangna Nungsi mai kai panglasi Panthung tamna chatlasi Migi maca nungsibi o nungsibi Migi maca nungsibi o nungsibi Thachari mayam pungnamak thorom asida saruk yabiriba Madam Binarani Khaidem ne Aruni Akoi Samise Lalita Yengkom Taram Nokchari ne Mimsa Sagol Sem Isarumita Sanasam Taram Nokchari Thorom asida saruk yabirakpa Thagachari pumnamapu Imamani Tombia Sem Taram Nokchari Sarmahendra Mutum Taram Nokchari Thorom asida saruk yabirakpa Makatarapa Kola Lokachagi Hello Hello, Miss. Taram Nokchari Ming Leifam Haibiu. Chandrakongdagi Dhananjoy ni Miss. Saymata Khanjage. Kari say can be Gaduino. Warang Tent, the Kiana Sakpa, Oirei, Tamna Saka, Migi Mata, and Shibi at the Tagagi. Kanakana Taminagani, sir. Amanidang Haptate. Happy you. Agiyamba, Nindakomba, Horom Gupta, Ay Marukanta, the Sora and Jagi, a boy. Tiga Wong the Tabi River Diamond TV, Tabi Man, what Tamina Jagamis. Say could hold them Zagi Mayampuna Taminasi, Marang Tem, Tikena Saklibase. Could hold them Zagi, Mayampuna Taminasi. Thank you, Miss. Welcome. Puirei tamna satrabi Migi maca nungsibi Puirei tamna satrabi Migi maca nungsibi Puirei tamna satrabi Migi maca nungsibi Nangbu karam Migi maca nungsibi Migi maca nungsibi Lakshi kaidanu mai kaile pangamdare nanak lakshi kaidanu mai kaile pangamdare khonguli rakshi haibasu
कैदा लैरिगबो थमै खाम्बी मै हौरे नुरा अमुक्त कल्लोनी नुरा अमुक्त कल्लोनी पोइरै तामना मिगी मचा नुंसिबि नंगु करम लेलिगबो मिगी मचा नुंसिबि मिगी मचा नुंसिबि Thagachari mya pumnamak thorom asida saruk yabiba tongan ba platform singda jeng tabiriba pumnamak ise thangjam anjana taram nokchari jebrajesori takel jangbam taram nokchari thorom asida saruk yabiba sarsuranjoy konsam jebrajesori ise langlen tona sem taram nokchari thorom asida saruk yabirakpa Madam Bilasuni yumna amasu Ima Bilasni taram nokchari Jalalita Yengkom duga Sanatomba Sorin Sangbam Prabayini Kaidem Madam Busutaram Nokchari Makatarakpa Kola Lokachaki Hello Hello. Taram Nokchari Mingley from Highview. Good morning, Miss. Phone to Jerry by Lahong Pidigin, Money, Miss. Taram Nokchari Madam Kari say can be Gadoino. Coxing the bum loving Miss Hota. Waxing the Len Tangly be the Tazagin. Kanakana Tamina Gani. Miss Kahapsaraki. We say Lahong P. Makalaki Bovina, and Lahong P. Malaki Chesandani, Yamaidong Dagi, and Namse Hendi, Hayotagi Sanano, Songal Dagi Kidambla, Topasinigi Abe, Miss Yona, Diamond Wahon, the leader of Taviva, Chatalayapina Makatamin. Thagachari isai kudal tamjagi mayam puna tamina sei kaksing tabam labangini na saklibe isai waksingi ulen tem singnari bi kudal tamjagi mayam puna tamina sei
Thagachari miyam pumnamak thoramasida saruk yabiriba tongan ba platform singda jeng tabiriba pumnamak thagat phone do chari makha tarakpa caller lokhachagi hello hello Hello, taram nok chari ming laifam haibiu isang kunaw dagi Sangeeta kawe miss. madam taram nok chari kari sai khanbi ga doino Kanyo kari. Oy kana. isai kauk thokrabo Oy gina somjeta siningle. Adugi isay doina tawagi miss. isai se langmandana kaogi bane buka adu kana kana taminaga doino Tamining mase. Akoy ki ise landhoni bisoya akoy ki mau malem isan aktoibi akoy si pula boina tajarage miss. adudi sai khudol tamjarage do mati ama saktok pirambagedi yagadro Mati kire miss haitre langmandana haitre madu isay do. adudi mathangda dum saji ko sai khudol tamjarage mayam puna lao amadi no wa na ngai horam ni asu khoi babung ji asu wa tung hala namaji sonjal lam ni ne mau pame na shol le ram asu to ba mo handak tai di de yaroi dam thijal le dam 광진과 코이무 낭부보다 레이랑시 삿가이레 꼼사너비 레이랑시 삿가이레 잭실로 가물 잭실로 잭실로다 잭실로 잭나 탐질로 See
Thagachari me ampumna magasi lengsin biriba no lengsin biriba pumna mai sebem saning thozam taram nokchari. Palmai taram nokchari. Iche nitulai taram nokchari. Tharom asida sarok yabirakpa. Ibungango Manipur taram nokchari. Madam Susila Okram. Makatarakpa caller lokachagi. Hello. Miss. Taram nokchari minglay from Highview. Miss ay kawa police like tagi sabam ningolay mani Miss. Kari isay kan we do nyo ima. Hoy Miss kano to. Ako ingagi po ni Maggie niya. Nang bunong sido na hingi ba pansinin tao buto dum tatazagi Miss. Kana tami na gani Highview. Oh Miss kano dagi ako nambolay to jam dagi rasendro maheng kuman dagi keso. Aduga kano dagi isok dagi bembe mamdi ram sing. Aduga sangay ten dagi ingosa. Dona na ay isino pa nung sigre ba bikas ay nama kay puro iba besan daga po natami na jar ke. Thagachari isay kudol tamjagi mayam po natami na say. Miss ko yung thagachari. Thagachari. Hingli bani nang gunung siduna hingli bani ay di samlaba mapupsina kadam na heka thawai na layring ay kaurasigi nang gunung siduna hingli bani nang gunung siduna hingli bani numidang waigi kamsik honjena tauri boining lei nang na aibu paira kise lagi sangu napau tamlani harau jari napau tamlani harau jari chinya tam ya lambu lamha ma khoi loi na ai buaro nang bo kai da no katana hamni nang bo kai da no katana hamni amok tang theli ramu thembi ramu lamgi chekla thembi ramu nang gunung siduna hingli bani
थेम्नबा लाग्ली मासु नंगु थेम्नबा इंगागी पूर्णिमा नंगु नुंसिदना हिंलिबनी अइगी समलाबा मपुक्सिना करम नहेता थवाइना लैरिङै काउरिसिगी नंगु नुंसिदना हिंलिबनी नंगु नुंसिदना हिंलिबनी हिंलिबनी थागतचरी म्याम पुमनमक थरमसिदा सरक याबिरिबा मखा तारकप कॉलर लौखटजेगे हेलो 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 ताबिदरब्रो हेलो मिंग लाइफम हाइबियो खोंसांगदे मिस कोंथोजम सना थोसो मैडम तराम नौचरी करी सही खनबिगदोइनो सिगी अंगनबा निशिरबा खुदी फिल्म देगी को कना कना तामिनगदोइनो हाइबियो हाइबियो अगी चेयाइमा निशिथोय बोक मालो बोक मीमा अगी इतुय बना नाउचा जानकी अगे लोइबिरा Tangian. Yani थागतचरी सही कुदोल तमजगे मयाम पुना तामिनसी रेकिस्ता ओक्रम की मेक दतोने हेबमना सेरांग लेबे से Unshigi anganba nushiraba lagleroy matamdo amughanna Unshigi anganba nushiraba lagleroy matamdo amughanna Nangi nushiwarida mipum khoding nakalak na sona kibani Nangi Shiwarida mipum khoding nakalak na sona ki bani
ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯅꯨꯡꯁꯤꯔꯕ ꯂꯥꯛꯂꯔꯣꯏ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯅꯨꯡꯁꯤꯔꯕ ꯂꯥꯛꯂꯔꯣꯏ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯀꯂꯛꯅ ꯁꯣꯟꯅꯈꯤꯕꯅꯤ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯀꯂꯛꯅ ꯁꯣꯟꯅꯈꯤꯕꯅꯤ Thagatsari miyam pumnamak thorong asida saruk yabiriba tongan-tonganba platformsingda mideng tabiriba pumnamak thagatpa phongdokchari. Ibung James Irengbam taramnokchari Jethangja Manjana Babung Jayanta Kumar taramnokchari Kaka Samarin Rahigruzam John Sharma taramnokchari Si Aroiba Kolar Lokotjagi Mesingam Tama taramnokchari Facebook ta library Anandini Ngombam taramnokchari Madam Busu Piraya Hobism taramnokchari Thaunauzam Patpi Devi Madam Busu taramnokchari aduga Kaisam Langlen ba Langyen bahais taramnokchari pomnamak pangasi aroibi isai kudoldamjagi hello Hello. taramnokchari Good morning taramnokchari Miss I phone tawjariba aigi ming Robita Thawagi Pirakai Miss kano nushiri imhangi film dagina nangna asum fajarakpasida tawba Divyaga the Arvin Choibamga thakpa adum ta tajage Hoi adu madam isai se kamaina khallage ngasidi isai se na hairaga khanbirira natragana isai la ambadagi aisu call try tawge phangbrenge kana khallaga tawbira ira kamai tawrino ada handase lawsing ju khara tinbanina I phone je kaya ju program di yawbodi phangjadre bemni ada lawsing loire hoji te loira kanda ai isa ju sum nungai tawagi radio gi program di yaw yaw na isai je sum phaja sum la pai tara ai sum khaning na pim lai dai ne Hoi ada try ji tawgeni ya kana di da khangge khangobani ado hauzik se isa nungai je laihau tawrira gari dawrino natragana kamaina gari leina isangam bidabno Hoi sum lo ai nga sa wanarakpagi hai tara ada sum taw khara laihau nungo khitang laiba Hauziti antibiotic gumba se adum chabi horo he hawrokbaga kwa handaki leina mamang da lok laihau gumba laihau yaw da bidana ba kok lumba khotpa tawba se adum mayam je naram da mi ju soidana narakani hai tare sidine sung soidana thungaga da ba haidi leina makhalamane ba ai bu haizo haiti ko aduga sigi lok laihau oiro adagidi lok laihau tawdabi isa nungai tabi oiro loina masidi sungso isoidana mipum khudingmak ai lok thungdri handaki aduna de haiba yaroi adum mathang yelakhini basigi jidi mayam da sangbiu aina haiba khakta nate aduga hojik sibu kai dawbiramino mi toji sim program je yaw nam chai yara phone badi chai sing di kanana thongbikhre Sakti sama kini school jati ngai lo rame sam jare kari mathel chabiraba hangam thonge hangam se hojik yam hawu matam ni hangam bu atai sadra so hangam thong ba yawradi yare haibaduni ko matam gi jang thagachari isai nungsibi Imphal film dagi adu kana tamin na doino isai se tabining ba isi amaga ini amani ini ga isi amani daga hamta ge mis tum phangtok na phanga ko ni na ne ai isi ji kuina ju try ju to udre ba ko abak se khara tin gi bana hoi akoi si thaba gi kai dagi isi bi ai aduga ini kai na han mis na ju phangbira mani ai ji am si ba ini ne hoi diga iro ma jaw dagi isi bi ta yalang khabo ki dagi pepe to patin isi bi na ba lai pa lai ba maru ma pang pon ma ka mis ke yaw na ta min na ji mis thagachari isai ko dol damjage mayam puna taminasi
ꯐꯖꯔꯛꯄꯁꯤꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯗꯤ ꯂꯩꯇꯥꯗꯔꯦ ꯀꯜꯂꯛꯈꯝꯕꯟꯅ ꯊꯜꯂꯕ ꯇꯥꯏꯕꯪꯁꯤꯗ 이나떼기 랍나 탐닝다래 낭구 칭리르와 눈시셨던 아이떼기 오이니 리바 와칼라 보타밤 강리 닝올기 타모 오비로 아이보 반통 땀나 다독레로이 뿡시기 낭부 우두나 잣레게 무시기 반통여우나 다독레로이 뿡시기 낭부 우두나 잣레게 무시기 반통여우나 예그나팅 칸가야수 마욕 나가니나 당의 숑한 농시와 하이도 거짓과 하이 오이던 가다라 찡나지 타도 비로 아이부 인터 비로 아이부 분시기 나도 인적이 남이고 난 나다 미랑바나때 아이기 누시바 레블바다 낭나 아이기 드마 미랑바나때 아이기 누시바 레블바다 낭나 아이기 드마 공통마마 Silambi chatmin nasib laune laklone Bun silambi chatmin nasib 눈시바는 게 마음에 오른다 힘자게 분식이 내름 통나 공판부터 허비가로 징정보나 분식이 링다나 나도 인자게 멋복시 남이군 Nana sung fajarapasida Pukning wakal lady laytadare Kalakhamban na thalaba taibang sida Inatagi lap na thamningdare 칭리르와 눈시셨던 아이떼기 오이니 리바 와칼라 보타밤 강게 닝올기 타모 오비로 아이보 반통 땀나 Thajari miyam pumnamak thoram asibu mapung pahan biriba pumnamak po asigi live phone program ki thoram matang asida lo shinjari makatarak pada nungtigi phone liba pau se singdagi lauthok jaba maroi ba pau mayam punna taminasi pumnamak po nirmala thangjamna amuk kahana thoram jari
matam kuina nungsang haibadi piles laina asina aduna khudong chadaba kaya mayokna duna leраklaba amadi atopa layeng kaya chathaba matamda phabangamdraba natraga laina asi yengthokpagi khudong chadaba mayokna duna leraba singna madugidamukta wabirurugan sahi taragi mathakta experience leraba laina asi yengbuda miyo chakya phanba ngamkraba mayang Imphal Bengal dagi Kabirani Phundraimyum Jobeda loinana machanupa Safik Anwar anina punna nupa amadi nupi singi tonga tongana layeng gi khudong chaba pizere Kabirani Phundraimyum Jobeda gi hidak ase amuktang thakpada nungsang haibadi piles pungpha phanba ngamle laina asina naduna khudong chadaba kayamarum adom mayok nabirabadi ngasi ngasima mayang Imphal Bengal da leriba Phundraimyum Jobeda amadi Safik Anwar ga unabi akupa marol gi dama call tobiyo 9856601688 amadi 9402783274 piles naba anaba gi dama Kabirani Phundraimyum Jobeda amadi Safik Anwar Mayang Imphal Bengal